ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤꯗꯤ ꯋꯥꯍꯪ ꯑꯃ ꯍꯪꯖꯒꯦ, ꯃꯗꯨꯗꯤ ꯅꯨꯡꯁꯤꯅꯕꯗ, ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕꯗ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ, ꯃꯔꯤꯗꯣ ꯆꯦꯠꯅ, ꯍꯥꯏꯕꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ, ꯑꯗꯒꯤꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯅꯒ ꯀꯥꯏꯅꯗꯧꯕ ꯁꯨꯡꯃꯥꯟ ꯃꯥꯟꯗꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯅꯕ ꯏꯁꯥꯗ ꯊꯦꯡꯅꯕꯤꯕ ꯌꯥꯎꯈ꯭ꯔꯕ? ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯦꯛꯇ ꯑꯣꯜꯂꯛꯄ, ꯅꯨꯄꯥꯗꯨꯅꯅꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗꯨꯅꯅꯤ ꯈꯪꯗꯦ, ꯏꯟꯇꯔꯦꯁ ꯋꯥꯠꯂꯛꯄ, ꯑꯗꯨꯒꯨꯝꯕ ꯎꯠꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ꯫ ꯁꯤꯒꯨꯝꯕꯁꯦ ꯊꯦꯡꯅꯕꯤꯕ ꯌꯥꯎꯕꯤꯈ꯭ꯔꯕ ꯍꯥꯏꯅ ꯍꯪꯖꯔꯤ ꯃꯌꯥꯝꯗ꯫ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯃ ꯂꯩꯖꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯇ꯭ꯔꯦ, ꯍꯧꯖꯤꯛꯄꯨꯗꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯆꯦꯅꯦꯜꯁꯤꯒꯤ ꯍꯧꯅꯕꯤ ꯑꯣꯏꯅ ꯃꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗꯅꯤ, ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯪꯖꯔꯤ꯫ ꯑꯗꯣ ꯅꯨꯄꯤꯅꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯒꯤ ꯃꯔꯝꯁꯦ, ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯝꯗꯅꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡꯁꯦ ꯊꯣꯏꯕꯤ ꯍꯥꯏꯔꯒꯦ ꯑꯗꯨꯝ ꯍꯦꯛꯇ, ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯊꯣꯏꯕꯤꯁꯦ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕꯁꯦ ꯆꯍꯤ 1-2ꯃꯨꯛ ꯐꯥꯖꯤꯜꯂꯛꯂꯦꯀꯣ꯫ ꯃꯍꯥꯛꯀ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ, ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯀꯥꯏꯅꯔꯣꯏꯗꯕꯒ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛꯁꯨ ꯀꯥꯏꯕꯨꯗꯤ ꯀꯥꯏꯅꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ꯫ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯣꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ, ꯑꯗꯨꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯥꯛꯇꯕ ꯅꯠꯇꯦ, ꯃꯗꯨ ꯃꯈꯥꯗ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯃꯣꯏꯕꯥꯅꯤꯁꯦ ꯊꯦꯡꯅꯔꯦ ꯃꯣꯕꯥꯏꯜꯗ ꯒꯦꯝ ꯁꯥꯟꯅꯕꯗ, ꯑꯗꯨꯒ ꯋꯥꯔꯤ ꯌꯥꯝ ꯇꯣꯏꯅ ꯁꯥꯟꯅꯔꯦ, ꯑꯗꯒꯤꯗꯤ ꯅꯨꯡꯁꯤꯅꯔꯛꯑꯦ ꯃꯣꯏꯕꯥꯅꯤꯁꯦ ꯇꯞꯅ ꯇꯞꯅ꯫ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒ ꯖꯥꯠꯁꯨ ꯃꯥꯟꯅꯗꯦ, ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯦ ꯃꯣꯏ ꯑꯅꯤꯁꯦ꯫ ꯂꯝ ꯑꯃꯈꯛꯇꯒꯤꯗꯤ ꯑꯣꯏꯔꯝꯃꯦ, ꯍꯥꯏꯔꯕꯗ ꯏꯝꯐꯥꯜꯗꯒꯤ ꯍꯥꯏꯔꯣꯅꯦ, ꯏꯝꯐꯥꯜ ꯃꯅꯨꯡ ꯈꯛꯇꯗꯒꯤ ꯑꯣꯏꯅ ꯅꯠꯇꯦ, ꯏꯆꯝ ꯁꯝꯅ ꯍꯥꯏꯔꯒꯦꯁꯦ, ꯁꯤꯡꯖꯃꯩꯗꯒꯤ ꯍꯥꯏꯔꯁꯦ, ꯃꯣꯏ ꯑꯅꯤꯃꯛ ꯁꯤꯡꯖꯃꯩꯗꯒꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅꯁꯨ ꯑꯗꯨꯝ ꯅꯨꯄꯤꯁꯤꯒꯤ ꯑꯋꯥꯠꯄ ꯑꯗꯨꯝ ꯄꯨꯕꯤꯔꯛꯏ꯫ ꯑꯋꯥꯠꯄ ꯍꯥꯏꯕꯗꯤ ꯑꯆꯧ ꯑꯆꯧꯕ ꯑꯋꯥꯠꯄ, ꯅꯨꯄꯤꯗꯣ ꯂꯥꯏꯔꯕ ꯑꯗꯨꯝꯕꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯒꯤꯐꯠ ꯑꯣꯏꯅ, ꯑꯗꯒꯤꯗꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯑꯗꯨꯝ ꯄꯤꯌꯦ꯫ ꯑꯗꯨꯒ ꯎꯟꯁꯨ ꯎꯅꯩꯌꯦ ꯃꯣꯏ ꯑꯅꯤ, ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯅꯨꯄꯤꯁꯦ ꯄꯥꯝꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯅꯅꯦ, ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯨꯄꯤꯁꯤꯒ ꯀꯥꯏꯅꯅꯕ ꯑꯗꯨꯝ ꯅꯨꯄꯥꯁꯤꯗꯗꯤ ꯍꯥꯏꯕ, ꯑꯗꯨꯒ ꯅꯨꯄꯥꯁꯤꯅꯗꯤ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯖꯕꯅꯤꯅ ꯀꯥꯏꯅꯅꯤꯡꯗꯕ꯫ ꯑꯗꯨꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯤ, ꯑꯗꯨꯒ ꯄꯣꯠꯁꯨ ꯑꯗꯨꯝ ꯄꯤꯔꯤ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯊꯥ ꯈꯔꯒꯨꯝꯕ ꯂꯩꯔꯒ ꯍꯥꯏꯕ ꯇꯥꯔꯦ, ꯃꯣꯏꯕꯥꯅꯤ ꯑꯗꯨꯃꯥꯏꯅ ꯃꯃꯥꯅ ꯅꯨꯄꯥꯗ ꯍꯥꯏꯔꯕ ꯃꯇꯨꯡ ꯊꯥ 1-2ꯃꯨꯛ ꯂꯩꯔꯒ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦꯕ꯫ ꯊꯧꯗꯣꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯃꯥꯏꯕꯤꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ, ꯈꯔ ꯑꯎꯕ, ꯃꯥꯏꯕꯤꯃꯛꯇꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯣꯔꯒ ꯁꯝꯅꯩ ꯍꯥꯏꯕ ꯃꯤꯁꯛ ꯑꯃꯈꯛꯅ ꯑꯗꯨꯃꯥꯏꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯄꯥꯎ ꯑꯃ ꯂꯥꯛꯑꯦꯕꯀꯣ꯫ ꯄꯥꯎꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ, ꯃꯤꯗꯨꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄꯗꯤ ꯅꯠꯇꯦ, ꯃꯃꯥꯗꯨꯅ ꯆꯠꯂꯨꯔꯒꯒꯨꯝꯕ ꯍꯥꯏꯔꯛꯄꯅꯦꯕꯀꯣ꯫ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯆꯠꯍꯟꯒꯅꯨ, ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯁꯦ ꯁꯨꯝꯃꯦ, ꯃꯉꯣꯟꯗ ꯀꯩꯅꯣꯝꯃ ꯄꯤꯊꯛꯑꯦ, ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯀꯧꯁꯜꯂꯦ, ꯅꯨꯄꯤꯁꯤꯅ ꯂꯣꯏꯅ ꯇꯧꯕꯅꯤ, ꯅꯆꯥꯅꯨꯄꯥꯅ ꯊꯑꯣꯏꯀꯤ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ꯫ ꯃꯗꯨꯗ ꯃꯃꯥꯁꯤꯅ ꯃꯆꯥꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯦ, ꯑꯩꯅ ꯉꯁꯤ ꯑꯗꯨꯗ ꯆꯠꯂꯨꯏ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯍꯪꯉꯤ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ꯫ ꯑꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯊꯥꯖꯗꯦ ꯑꯍꯥꯟꯕꯗꯗꯤ, ꯑꯗꯨꯒ ꯃꯃꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ, ꯅꯪꯅ ꯁꯤ ꯆꯨꯝꯂꯕꯗꯤ, ꯍꯥꯏꯔꯛꯏꯕ ꯄꯣꯠꯁꯦ ꯁꯤ ꯆꯨꯝꯂꯕꯗꯤ ꯅꯪꯒꯤ ꯃꯪꯗ ꯁꯣꯏꯗꯅ ꯎꯔꯛꯀꯅꯤꯅ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯑꯗꯨ ꯑꯗꯨꯝ ꯇꯥꯅ ꯇꯥꯅ ꯊꯥꯖꯗ꯭ꯔꯁꯨ ꯇꯨꯝꯈ꯭ꯔꯦ ꯅꯨꯡꯗꯥꯡꯗꯨꯒꯤ ꯑꯣꯏꯅ꯫ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯃꯪꯗ ꯀꯔꯤ ꯃꯪꯒꯦꯗ, ꯃꯍꯥꯛꯀ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯦ ꯑꯃꯝꯕ ꯆꯥꯛꯈꯨꯝ ꯑꯃꯗ, ꯃꯩꯁꯨ ꯂꯩꯇꯦ, ꯑꯃꯝꯕ ꯆꯥꯛꯈꯨꯝ ꯑꯃꯗ ꯐꯝꯃꯒ ꯂꯩꯌꯦ ꯍꯥꯏꯌꯦꯀꯣ꯫
ꯃꯗꯨ ꯎꯕꯗꯒꯤ ꯅꯨꯄꯥ ꯊꯥꯖꯔꯝꯗꯕꯗꯣ ꯃꯍꯥꯛꯅ ꯊꯥꯖꯔꯦ꯫ ꯀꯔꯤ ꯊꯥꯖꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯇꯧꯔꯒ ꯀꯣꯏꯅꯅꯕ ꯁꯤꯟꯕꯅꯤ, ꯃꯍꯥꯛ ꯄꯥꯝꯕꯒꯤꯗꯃꯛꯇ ꯐꯪꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯍꯥꯏꯅ ꯅꯨꯄꯥꯁꯤꯅ ꯊꯥꯖꯔꯦ꯫ ꯑꯗꯨꯅ ꯅꯨꯄꯤꯁꯦ ꯃꯍꯥꯛꯅ ꯀꯥꯏꯅꯅꯤꯡꯕꯒꯤ ꯁꯥꯏꯟꯁ ꯎꯠꯄ ꯍꯧꯔꯛꯑꯦꯕ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯣꯝꯗꯗꯤ ꯅꯨꯄꯤꯁꯤꯅ ꯀꯔꯤꯝꯇ ꯇꯧꯗꯦꯀꯣ, ꯑꯗꯨꯕꯨ ꯃꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ, ꯃꯃꯪꯗꯁꯨ ꯑꯃꯨꯛ ꯎꯔꯦ, ꯑꯗ ꯅꯨꯄꯥꯁꯤꯅ ꯊꯥꯖꯔꯦ꯫ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤꯗ ꯍꯩꯅꯅꯤꯡꯗꯕ ꯁꯥꯏꯟ ꯎꯠꯄ ꯍꯧꯔꯦ, ꯑꯗꯨꯒꯁꯨ ꯍꯧꯖꯤꯛꯀꯤ ꯃꯃꯪꯒꯤꯁꯤꯁꯨ, ꯑꯗꯨꯒ ꯃꯃꯥꯅ ꯑꯗꯨ ꯍꯥꯏꯔꯛꯏ ꯈꯣꯠꯂꯤ ꯂꯣꯏꯅ ꯇꯝꯃꯦ ꯅꯨꯄꯤꯁꯤꯗ꯫ ꯑꯗ ꯅꯨꯄꯤꯁꯦ ꯀꯞꯄꯦ, ꯑꯗꯨꯒ ꯍꯥꯏꯔꯦ ꯑꯩꯗꯤ ꯑꯗꯨꯝꯕ ꯇꯧꯗꯦ ꯍꯥꯏꯅ꯫ ꯑꯗꯨꯁꯨ ꯅꯨꯄꯥꯁꯤꯅ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯗ ꯃꯔꯥꯟ ꯈꯔ ꯁꯤꯕ ꯍꯧꯔꯛꯑꯦꯕꯀꯣ, ꯃꯣꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯤꯗ ꯑꯊꯤꯡꯕ ꯂꯥꯛꯑꯦ ꯃꯃꯥ ꯃꯄꯥ ꯁꯥꯏꯠꯇꯒꯤꯁꯨ, ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯥꯁꯤꯅꯁꯨ ꯑꯃꯨꯛ ꯍꯩꯅꯅꯤꯡꯗꯕꯒꯤ ꯁꯥꯏꯟ ꯎꯠꯂꯦ, ꯑꯗꯨꯒ ꯀꯥꯏꯅꯅꯤꯡꯕꯒꯤ ꯁꯥꯏꯟꯁꯨ ꯑꯃꯨꯛ ꯎꯠꯂꯦꯕ꯫ ꯅꯨꯄꯤꯁꯦ ꯍꯔꯥꯎꯗ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯅ ꯏꯕꯥꯅꯤ ꯃꯇꯝ ꯈꯔ ꯂꯥꯞꯊꯣꯛꯅꯔꯁꯦ ꯍꯥꯏꯔꯦ꯫ ꯅꯨꯄꯤꯁꯦ ꯌꯥꯅꯤꯡꯗ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯐꯔꯦ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯕꯅꯤꯅ ꯍꯥꯏꯅ ꯃꯥꯁꯦ ꯊꯃꯣꯏ ꯁꯣꯛꯅ ꯊꯃꯣꯏ ꯀꯥꯏꯅ ꯅꯨꯡꯇꯤꯒꯤ ꯀꯞꯅ ꯀꯣ ꯑꯗꯨꯝ ꯌꯥꯔꯦ ꯃꯥ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯀꯥꯏꯅꯁꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯅꯨꯡꯇꯤꯒꯤ ꯅꯨꯄꯤꯁꯤꯗ ꯃꯦꯁꯦꯁ ꯊꯥꯕ, ꯑꯗꯨꯒ ꯀꯣꯜ ꯇꯧꯔꯛꯄꯁꯦ ꯑꯗꯨꯝ ꯇꯧꯋꯦꯕ꯫ ꯅꯨꯄꯤꯁꯤꯅꯗꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯕꯅꯤꯅ ꯃꯥ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯕꯩ ꯀꯥꯏꯅꯅꯤꯡꯉꯦ꯫ ꯐꯔꯦ ꯀꯥꯏꯅꯔꯒꯦ, ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯂꯦꯟꯖꯔꯒꯦ, ꯃꯇꯝꯅ ꯑꯩꯕꯨ ꯍꯤꯂꯤꯡ ꯄꯤꯕꯤꯔꯛꯄ ꯑꯣꯏꯔꯁꯅꯣ ꯍꯥꯏꯅ ꯈꯜꯂꯦ ꯃꯥ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯅꯨꯡꯇꯤꯒꯤꯗꯤ ꯑꯗꯨꯝ ꯃꯦꯁꯦꯁ ꯊꯥꯔꯛꯑꯦ, ꯑꯗꯨꯒ ꯀꯣꯜꯁꯨ ꯅꯨꯡꯇꯤꯒꯤ ꯇꯧꯔꯛꯑꯦ꯫ ꯀꯣꯜ ꯄꯥꯏꯗ꯭ꯔꯕ ꯀꯥꯟꯗꯅ ꯃꯤꯁ ꯀꯣꯜ ꯃꯌꯥꯝ ꯄꯤꯁꯜꯂꯛꯑꯒ ꯍꯦꯛꯇ ꯁꯔꯕꯅꯥꯁ ꯁꯥꯕ, ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯒꯅ ꯀꯩꯒꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯅꯣ, ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯕ꯫ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯇꯁꯦꯡꯅ꯫ ꯀꯅꯥꯅ ꯅꯨꯡꯉꯥꯏꯅꯤ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛ ꯀꯩꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯍꯪꯉꯤꯅꯦ ꯑꯩꯅ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣꯁꯦ ꯃꯍꯥꯛꯁꯨ ꯃꯁꯥꯅ ꯈꯪꯗꯦ, ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯣ ꯃꯌꯥꯝꯗ ꯍꯪꯖꯔꯤ꯫ ꯅꯨꯄꯥꯁꯤꯅ ꯀꯥꯏꯅꯁꯦ ꯍꯥꯏꯔꯛꯑꯦ, ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄ, ꯃꯦꯁꯦꯁ ꯊꯥꯖꯤꯜꯂꯛꯄ ꯇꯧꯋꯦ꯫ ꯃꯌꯨꯝꯗꯐꯥꯎ ꯂꯥꯛꯑꯒ ꯄꯣꯠ ꯄꯤꯀꯣ, ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯃꯨꯛ ꯑꯗꯨꯅꯤ꯫ ꯑꯗꯣ ꯃꯌꯥꯝꯗ ꯍꯪꯖꯔꯤꯕ ꯀꯣꯏꯁꯟꯁꯤꯗꯤ ꯅꯨꯄꯤꯁꯤꯅꯗꯤ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯍꯥꯛ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯔꯛꯂꯣꯏ ꯈꯪꯕꯒꯤ ꯀꯥꯏꯅꯅꯤꯡꯕꯗꯤ ꯐꯥꯎꯋꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏ ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯝꯒꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅꯁꯨ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ, ꯅꯨꯡꯁꯤꯖꯩ, ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯁꯤꯆꯨꯋꯦꯁꯟꯁꯦ ꯃꯍꯥꯛꯅ ꯑꯃꯨꯛꯁꯨ ꯀꯥꯏꯅꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯦ, ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯀꯛ ꯇꯧ ꯂꯩꯔꯕꯅꯤꯅ ꯃꯍꯥꯛ ꯀꯥꯏꯅꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯍꯪꯖꯔꯤ꯫ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ, ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯅꯨꯄꯤ ꯀꯌꯥꯗ ꯅꯨꯄꯥ ꯀꯌꯥꯗ ꯊꯣꯛꯂꯝꯂꯣꯏ ꯍꯥꯏꯕꯁꯨ ꯍꯥꯏꯉꯝꯗꯦ, ꯊꯣꯛꯑꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯥꯟꯅꯗꯕ ꯋꯥꯔꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯃꯅ ꯔꯤꯂꯦꯁꯟꯁꯤꯞꯇꯒꯤ ꯀꯥꯏꯅꯅꯤꯡꯉꯕ ꯀꯥꯟꯗ ꯑꯃꯅ ꯌꯥꯗꯕ, ꯍꯥꯏꯗꯤ ꯌꯥꯗꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯥꯏꯅꯁꯦꯁꯨ ꯍꯥꯏꯔꯝꯃꯒ ꯍꯦꯛꯇ ꯍꯧꯖꯟꯕ, ꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯝꯒꯅꯤꯁꯨ ꯈꯜꯂꯦ꯫ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯄꯥꯎꯈꯨꯝ ꯂꯩꯔꯕꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ, ꯑꯃꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯁꯨꯃꯥꯏꯅ ꯍꯪꯕ ꯑꯣꯏꯅ ꯋꯥꯔꯤ ꯑꯃꯁꯨ ꯄꯨꯖꯔꯛꯀꯦ꯫ ꯑꯩꯒꯤ ꯏꯐꯝꯗ ꯋꯥꯔꯤ ꯌꯥꯝꯅ ꯂꯩꯖꯩ, ꯍꯪꯒꯗꯕ ꯀꯣꯏꯁꯟꯁꯨ ꯌꯥꯝꯅ ꯂꯩꯖꯩ꯫ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯇꯞꯅ ꯍꯧꯖꯕꯒꯤ ꯋꯥꯔꯤꯅꯤꯗ, ꯑꯗꯨꯅꯤ꯫ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯟꯕꯤꯔꯕꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ, ꯑꯃꯗꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫